Manipur Police na Imphal West District take Ngarang Ainna Thingkhraba Prepak Meeoi ani fare haire faraba Meeoi ani adudi irungbam nganba maitai chahi kuntraga mari amade haubizam sana thoi sing alai storm thin chahi taraga nipan kawi haire makoi Imphal da laiba tongan ba showroom sing dake sell khaibada chenaba Meeoi ni haire makoi dagi mobile handset ani two wheeler ama amade driving license ama fagat pangamle haire State asida thokliba ethnic violence sing ase yenglaga security force sing na national highway animakta pochai puba amasung passenger puba gari sing asoi angam yaudana lanthok lansin taunaba kidamak search operation area domination amade naka checking sing pangthoktona lakpage saruk ama oina national highway 2 Imphal Dimapur lambi amade national highway 37 Imphal Jiribam lambi asida punna pochai amade passenger puba gari Chaniga Homputaran Nithoi Amadi Nifutaruk Asoi Angam Yaudana Chatok Jasin Tohan Krehaire